ꯍꯤꯌꯥꯏꯁꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯕ ꯑꯩꯗꯤ ꯁꯤꯕꯤꯗꯧꯅꯤꯀꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯁꯤꯕ ꯅꯥꯕꯒ ꯌꯥꯝ ꯄꯟꯒꯅꯨ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯩꯗꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯃꯦ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯈꯟꯅꯒꯦ ꯑꯗꯣ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩꯒꯤ ꯏꯔꯜꯗꯤꯅꯦ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯉꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯌꯦꯟꯅꯕ ꯉꯝꯃꯣꯏ ꯍꯣꯏ ꯐꯤꯔꯣꯟ ꯂꯤꯛꯀꯣꯟꯗꯤꯅꯦ ꯌꯦꯟꯅꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯌꯦꯟꯅꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯈꯠ ꯆꯥꯎꯕꯤ ꯑꯩꯁꯦ ꯅꯪ ꯈꯛꯀꯤꯅꯦ ꯅꯪ ꯈꯛꯀꯤ ꯌꯥꯔꯕ ꯄꯥꯈꯠ ꯆꯥꯎꯕꯩ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯑꯕ ꯍꯣꯏ ꯊꯝꯃꯦꯀꯣ ꯐꯣꯟ ꯊꯝꯅꯕꯒ ꯍꯤꯌꯥꯏꯁꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯌꯥꯡꯒꯣꯏꯁꯅ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯊ꯭ꯋꯥꯏ ꯏꯪꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ ꯆꯟ ꯀꯩꯗꯧꯔꯒꯦ ꯍꯤꯌꯥꯏꯁꯅ ꯃꯃꯥꯏ ꯅꯣꯟꯊꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ ꯌꯥꯡꯒꯣꯏꯁꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯅꯈꯣꯏ ꯇꯥꯃꯣꯅꯅꯦ ꯅꯪꯒꯤꯅꯦꯗꯅ ꯁꯥꯔꯛꯄ ꯂꯤꯛꯅꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯇꯥꯃꯣ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅꯅꯦ ꯁꯤ ꯐꯩ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦꯗ ꯑꯋꯨꯟꯄꯣꯠꯀꯤ ꯂꯝꯖꯦꯟꯁꯨ ꯌꯥꯎꯅꯤꯡꯗꯦ ꯏꯕꯨꯡꯅ ꯏꯅꯝꯃꯅ ꯄꯤꯕ ꯉꯝꯕ ꯈꯔꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯆꯟꯁꯦ ꯌꯥꯝ ꯁꯤꯡꯂꯝꯃꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯨꯝ ꯄꯥꯟꯗꯧꯔꯦꯅ ꯁꯤꯡꯒꯠꯂꯛꯏꯔꯕ ꯀꯩꯐꯥꯅ ꯊꯣꯡꯖꯤꯟꯗ ꯍꯥꯏꯔꯛꯄꯅꯤ ꯌꯥꯡꯒꯣꯏꯁꯅ ꯅꯣꯛꯑꯒ ꯃꯆꯟꯗ ꯌꯦꯡꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯑꯅꯤꯁꯨꯕ ꯏꯅꯥꯎꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯛꯄꯗꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎꯀꯣ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯅꯕ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯆꯟ ꯏꯅꯝꯃꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯩꯐꯥꯅ ꯑꯃꯨꯛ ꯅꯕꯨꯡꯉꯩꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯗꯧꯅ ꯇꯥꯃꯣꯁꯨ ꯐꯩꯗ ꯕꯕꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯑꯩꯒꯤ ꯍꯣꯠꯅꯕꯤꯔꯛꯄꯅꯤ ꯅꯆꯟꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯇꯧꯗ ꯌꯥꯗꯦꯒ ꯍꯥꯏꯈ꯭ꯔꯕꯣ ꯌꯥꯔꯦꯍꯦ ꯏꯃꯣꯒꯤ ꯆꯦꯞꯇꯔꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯑꯩꯗꯤ ꯏꯃꯣ ꯑꯣꯏꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ ꯌꯥꯡꯒꯣꯏꯁꯅꯥꯅ ꯋꯥꯔꯤ ꯊꯩꯗꯣꯛꯅꯕ ꯍꯥꯏꯔꯛꯄꯅꯤ ꯀꯩꯐꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯁꯤꯒꯤꯅ ꯅꯨꯡꯉꯥꯏꯕ ꯍꯌꯦꯡꯒꯤꯅ ꯀꯔꯤ ꯇꯝꯕ ꯉꯝꯗꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯥꯟꯅꯕꯅꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯃꯄꯨ ꯃꯥꯅ ꯄꯤꯔꯛꯄ ꯁꯦꯟꯊꯥ ꯄꯥꯡꯖꯔꯤꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯣꯡꯁꯥꯕ ꯌꯨꯝ ꯁꯥꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯂꯛꯄꯗ ꯁ꯭ꯌꯥꯝꯄꯤꯀꯥꯗꯨ ꯁꯣꯐꯥ ꯀꯥꯗ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯄ꯭ꯔꯃꯣꯗꯥꯅ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯤꯗ ꯏꯕꯦꯝꯃꯁꯤꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯅ ꯂꯥꯛꯏꯁꯤꯅꯤ ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯤ ꯑꯃꯨꯛ ꯀꯧꯏꯁꯦ ꯁ꯭ꯌꯥꯝꯄꯤꯀꯥꯅ ꯑꯃꯨꯛ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯁꯥꯎꯗꯤꯅꯦ ꯅꯪꯅ ꯑꯩ ꯍꯩꯅꯗꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯁꯨ ꯄꯥꯝꯖꯔꯁꯨ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯌꯥꯔꯔꯣꯏꯗꯅ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯗꯧꯅꯁꯨꯅꯦ ꯍꯦꯛꯇꯤ ꯎꯕꯤꯅꯨꯀꯣ ꯑꯗꯨꯛ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯀꯥꯏꯗ ꯇꯝꯃꯨꯒꯦ ꯑꯦꯛꯇꯤꯡꯗꯣ ꯍꯣꯏ ꯊꯥꯖꯕꯤꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯣꯡꯁꯥꯕ ꯃꯈꯥ ꯇꯥꯔꯝꯗ ꯆꯪꯈꯤ ꯁ꯭ꯌꯥꯝꯄꯤꯀꯥ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯃ ꯌꯥꯎꯔꯤꯉꯩ ꯂꯟꯊꯣꯏꯗꯣ ꯈꯖꯤꯛ ꯊꯦꯡꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄꯒ ꯃꯥꯡꯒꯣꯜ ꯁꯅꯥꯍꯟꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨ ꯎꯕꯗ ꯆꯪꯗꯕꯁꯨ ꯌꯥꯗ ꯆꯪꯉꯛꯄꯅꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯒ ꯂꯥꯛꯊꯔꯛꯏ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯜꯂꯛꯄ ꯌꯥꯕ꯭ꯔో ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔో ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ ꯅꯪ ꯑꯃ ꯃꯥꯡꯉꯗꯤꯅꯦ ꯉꯥꯡꯖꯅꯤꯡ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯅ ꯁꯦꯟꯅꯗꯕꯅꯤ ꯍꯥꯏꯗꯧꯔꯤꯕ ꯂꯟꯊꯣꯏ ꯀꯔꯤꯁꯨ ꯈꯨꯃꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯈꯨꯝꯃꯛꯑꯕꯗꯤ ꯐꯨꯕ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯄꯦꯟꯅ ꯆꯩꯒꯦ ꯅꯤꯡꯉꯁꯨ ꯃꯥꯏꯀꯩ ꯑꯃꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯀꯔꯝꯅꯗꯤ ꯈꯠꯅꯒꯅꯤ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯨꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯉꯥꯡꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯅꯔꯝ ꯆꯠꯂꯨꯗ꯭ꯔꯗꯤꯅꯦ ꯅꯌꯨꯝꯗꯣ ꯄꯥꯟꯕ ꯈꯪꯉꯣꯏꯅꯦꯍꯦ ꯂꯟꯊꯣꯏ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯁꯅꯥꯍꯟꯕꯤꯒꯤ ꯏꯁꯧꯕ ꯇꯥꯔꯤꯕ ꯕꯤꯃꯣꯂꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯃꯁꯤ ꯊꯨꯅ ꯁꯤꯅꯕ ꯍꯤꯗꯥꯛꯀꯗꯤ ꯂꯩꯇ꯭ꯔꯥ ꯑꯁ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯁꯦ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯑꯁꯦ ꯃꯦꯠꯈꯥꯏꯔꯒꯅꯦ ꯍꯥꯠꯇꯣꯛꯎꯔꯁꯤꯔ ꯈꯪꯗꯦꯗ ꯑꯁ ꯄꯪꯊꯦꯡꯁꯨ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯅꯍꯥꯟꯒꯩ ꯍꯜꯂꯛꯄꯗꯒꯤ ꯄꯨꯡ ꯑꯃ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯆꯣꯟꯊꯔꯛꯄꯒꯤ ꯑꯗꯨꯁꯨ ꯉꯁꯤꯈꯛ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯉꯥꯎꯍꯟꯗꯧꯔꯤ ꯅꯣꯡꯃꯅꯦ ꯑꯩꯒꯤ ꯏꯆꯤꯡ ꯀꯥꯡꯉꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯈꯖꯥꯏ ꯑꯁꯤꯗ ꯑꯣꯟꯗꯅꯅꯦ ꯊꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯃꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯈꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯗꯧꯅꯣ ꯐꯠꯇꯦ ꯈꯪꯉꯁꯨꯅꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯩ ꯂꯩꯅꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗ
ꯕꯤꯃꯣꯂꯥꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯗꯣ ꯑꯃꯨꯛ ꯋꯥꯏ ꯇꯩꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯏꯔꯒ ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯀꯣꯟ ꯂꯨꯈꯥꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯦꯡꯉꯝꯃꯣꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯛꯁꯨ ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟ ꯃꯌꯥꯝꯁꯤꯗꯤ ꯈꯜꯂꯨꯗꯦ꯫ ꯂꯟꯊꯣꯏ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯣꯄꯥꯔ ꯑꯃꯒꯤ ꯀꯣꯟꯗꯨ ꯃꯊꯟꯇ ꯐꯦꯡꯉꯤꯉꯩꯗꯨꯗ ꯀꯥꯏꯗꯒꯤꯅꯣ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯝꯗꯨꯅ ꯆꯪꯈꯤ꯫ ꯂꯟꯊꯣꯏ ꯉꯁꯥꯏꯗꯒꯤ ꯊꯤꯡꯂꯛꯄ ꯄꯤ ꯑꯗꯨ ꯃꯅꯤꯡ ꯇꯝꯂꯛꯂꯦ꯫ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ, ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯕꯜ ꯑꯗꯨ꯫ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯍꯣ ꯀꯣꯟ ꯑꯃꯅꯤꯈꯛ ꯐꯦꯡꯕꯗꯨꯗꯅꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯀꯣꯟꯅꯍꯟꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯤꯃꯣꯂꯥ ꯂꯥꯛꯇꯨꯅ ꯂꯟꯊꯣꯏꯕꯨ ꯊꯤꯔꯛꯏ꯫ ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯕꯨ ꯀꯩꯗꯧꯔꯒ ꯂꯩꯕꯅꯣ ꯈꯪꯗꯦꯕ꯫ ꯍꯩꯃꯥ ꯀꯞꯄꯤꯔꯅꯦ ꯅꯪꯕꯣ? ꯀꯞꯀꯅꯨꯁꯦ ꯏꯆꯥꯗꯤ꯫ ꯃꯥꯆꯧꯕꯤ ꯑꯩꯁꯤꯕꯨ ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯅꯦ? ꯍꯦꯟꯗꯦꯗ ꯍꯦꯟꯗꯦꯗ, ꯏꯆꯥꯃꯨꯛ ꯏꯪ ꯇꯞꯄꯤ ꯂꯩꯇꯦ, ꯅꯃꯥꯒꯨꯝꯅꯦ ꯇꯌꯤꯡ ꯇꯌꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯂꯒ ꯕꯤꯃꯣꯂꯥꯗꯣ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯟꯊꯣꯏ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯂꯝꯕꯤꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯀꯩꯐꯥ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯠꯂꯒ, ꯍꯜꯂꯣ ꯗꯤꯞꯇꯤ, ꯅꯪ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ? ꯏꯔꯣꯁꯀꯥꯒꯤ ꯏꯄꯥꯟꯗꯣ ꯉꯁꯤꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯇꯅ ꯂꯩꯔꯦ, ꯅꯪꯗ ꯉꯥꯏꯔꯦ꯫ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯡꯈꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯌꯦ, ꯂꯥꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯝꯃꯒꯦ, ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯀꯩꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯅꯥꯎꯔꯦꯝꯊꯣꯡꯗ ꯆꯠꯂꯨꯁꯦ, ꯑꯩꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯄꯨꯡꯈꯥꯎ ꯀꯥꯎꯊꯣꯛꯂꯨꯈ꯭ꯔꯦ꯫ ꯀꯩꯐꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯌꯥꯡꯒꯣꯏꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯗꯗꯥꯁꯨ ꯆꯪꯉꯨꯁꯤꯗꯅ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ, ꯅꯪ ꯆꯪꯉꯨꯔꯣ꯫ ꯑꯩ ꯀꯨꯏꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ꯫ ꯄꯜ ꯉꯥꯛꯄꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯂꯩꯔꯝꯂꯣꯏ, ꯅꯤꯔꯣꯁꯤꯀꯥꯁꯤ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ꯫ ꯅꯤꯔꯣꯁꯤꯀꯥꯒ ꯇꯤꯟꯅꯕꯗꯒꯤ ꯄꯜ ꯉꯥꯛꯄꯅꯤ ꯃꯕꯥꯅꯤ ꯈꯪꯅꯈꯤꯕꯅꯤ꯫ ꯄꯜ ꯉꯥꯛꯄꯒꯤ ꯃꯕꯣꯛ ꯆꯟꯗ꯭ꯔꯕꯂꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯏꯅꯤ, ꯑꯆꯧ ꯑꯁꯥꯡꯅꯤ ꯍꯥꯏꯅ ꯊꯣꯏꯅ ꯅꯥꯄꯜ ꯀꯥꯖꯕꯤꯅꯤ ꯆꯟꯗ꯭ꯔꯕꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯎꯁꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯆꯪꯂꯛꯂꯤ꯫ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯟꯙ꯭ꯌꯥꯁꯨ ꯌꯥꯎꯔꯝꯂꯤ꯫ ꯃꯔꯛꯇꯨꯗ ꯗꯤꯞꯇꯤꯅ, ꯂꯥꯛꯏꯗꯅ, ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯕ ꯅꯨꯄꯤꯗꯤꯅꯦ ꯁꯨꯝ ꯐꯖꯔꯛꯀꯦꯗꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯈꯥꯏꯕꯤꯔꯅꯣ, ꯑꯉꯥꯡ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯔꯣꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯏꯕꯦꯝꯃ ꯑꯩꯗꯤ ꯉꯥꯎꯔꯨꯔꯦꯗꯅ, ꯕꯥꯔꯇꯣꯟ ꯄꯥꯅ ꯄꯥꯅ ꯉꯥꯎꯕ ꯍꯥꯏꯗꯣ ꯑꯩꯅꯤ꯫ ꯗꯤꯞꯇꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯕ ꯑꯩꯕꯣ? ꯅꯤꯔꯣꯁꯤꯀꯥꯅ ꯑꯃꯨꯛ, ꯍꯣ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯗꯅꯦ ꯀꯥꯎꯔꯝꯕ ꯌꯥꯏꯌꯦꯅ ꯐꯣꯟ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯀꯗꯥꯏꯅꯣꯅꯦ ꯏꯌꯥ ꯅꯨꯄꯥꯗꯨꯕꯣ? ꯍꯩꯃꯥ ꯍꯩꯃꯥ ꯅꯠꯇꯦꯍꯦ ꯅꯪꯁꯨꯕ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯄꯒꯨꯝ, ꯋꯥꯠꯂꯤꯗ, ꯌꯥꯔꯦ ꯕꯦꯝꯃ, ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯁꯠ ꯁꯠ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯉꯥꯡꯗꯥꯟ ꯊꯥꯗꯔꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯁꯨ ꯇꯧꯔꯦ꯫ ꯑꯗꯨꯒ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗꯨ ꯄꯜ ꯉꯥꯛꯄꯅ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯅꯣꯏ ꯍꯦꯔꯣꯁꯦ ꯆꯪꯉꯛꯎ ꯍꯥꯏꯔꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯁꯨ ꯁꯛꯈꯪꯅꯅꯤꯗꯅ꯫ ꯅꯣꯡꯃ ꯐꯖꯅ ꯈꯪꯅꯔꯣ, ꯆꯠꯂꯛꯈꯤꯒꯦꯀꯣ, ꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥꯅ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄꯒ ꯀꯩꯐꯥꯅ ꯌꯦꯡꯏ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ, ꯅꯣꯛꯄꯁꯨ ꯌꯥꯗ ꯂꯝꯕꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ ꯑꯉꯥꯡꯗꯣ ꯈꯨꯠꯅꯨꯡꯁꯤ ꯑꯃ, ꯅꯣꯏ ꯅꯣꯏꯒ ꯂꯥꯎꯔꯗꯅ ꯀꯨꯆꯨꯕꯨꯗꯤꯅꯦ ꯃꯨꯗꯪ ꯑꯣꯏꯔꯦ, ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅꯀꯣ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯔꯨꯕꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯑꯩ꯫ ꯀꯩꯐꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤ꯫ ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ, ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯑꯃꯨꯛ ꯁꯝꯖꯤꯟꯅꯔ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ꯫ ꯀꯩꯐꯥ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ, ꯑꯩꯒ ꯇꯣꯛꯅꯔꯀꯥꯟ ꯅꯨꯄꯥ ꯀꯌꯥ ꯀꯣꯏ? ꯀꯩꯕꯣ? ꯈꯨꯝꯃꯨꯅꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯈꯨꯠꯇꯨ ꯊꯦꯛꯑꯒ, ꯑꯃ, ꯑꯅꯤ, ꯑꯍꯨꯝ ꯑꯣꯏꯔꯝꯅꯤ꯫ ꯀꯩꯐꯥ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯀꯩꯗꯧꯔꯒꯦ ꯗꯗꯥ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯃꯃꯥꯏꯒ ꯂꯣꯏ ꯉꯥꯡꯁꯤꯜꯂꯤꯗꯨꯕꯨ ꯁꯥꯎꯔꯤꯔꯣ? ꯑꯩꯗꯤ ꯀꯩꯗꯧ ꯁꯥꯎꯗꯣꯏꯕ, ꯑꯩꯁꯨ ꯀꯣꯏ ꯀꯩꯅꯣ꯫ ꯀꯌꯥ ꯀꯣꯏꯔꯤꯕ ꯗꯗꯥꯗꯤ? ꯌꯥꯝꯗꯦꯗ, 5ꯃꯨꯛꯇꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯀꯩꯐꯥ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯛꯇꯔ ꯔꯥꯎꯟ ꯆꯠꯂꯨꯔꯒ ꯀꯦꯕꯤꯟ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯁꯤꯜꯍꯩꯕꯤ ꯁꯥꯎꯔꯞ ꯇꯧꯅ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯣꯡꯗ꯭ꯔꯦꯟ ꯅꯣꯛꯂꯒ, ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯎꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ, ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤ꯫
ꯐꯥꯊꯧ ꯐꯤꯡꯒꯠꯈꯤꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯆꯥꯛꯂꯨꯛ ꯑꯃꯗꯅꯦ ꯍꯟꯖꯟ ꯆꯥꯗꯦ ꯆꯥꯎꯈꯠꯇꯕ ꯁꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯛꯑꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯂꯦꯝꯅ ꯊꯣꯛꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯥꯎꯔꯕ꯭ꯔꯅꯦ ꯁꯥꯎꯈꯤꯅꯨ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯁꯤꯂꯩꯕꯤ ꯃꯈꯨꯠꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯉꯩ ꯃꯤ ꯑꯃꯃꯨꯛ ꯆꯪꯉꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗꯨꯗ ꯑꯄꯥꯏꯄꯣꯠꯅ ꯊꯣꯡꯒꯦ ꯇꯧꯕ ꯑꯗꯨꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒ ꯚꯥꯅꯨꯁꯅꯥꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯊꯟꯗ ꯀꯩꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯛꯑꯖꯥꯠꯅꯣ ꯁꯤꯅ ꯁꯤꯂꯩꯕꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯁꯤꯂꯩꯕꯤ ꯚꯥꯅꯨꯁꯅꯥꯒꯤ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯒꯠꯂꯦꯗ ꯁ꯭ꯇꯤꯆꯁꯤꯁꯨ ꯑꯣꯏꯁꯤꯜꯂꯤ ꯏꯕꯦꯝꯃ ꯗꯥꯛꯇꯔꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯗ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯚꯥꯅꯨꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯪꯉꯛꯈꯤꯒꯦ ꯉꯁꯥꯏꯅ ꯀꯣꯛ ꯍꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯒꯤꯅꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯆꯥꯁꯦ ꯀꯔꯤ ꯂꯝꯗꯩꯅꯤ ꯍꯥꯏꯕꯅꯣ ꯀꯧꯍꯥꯗꯩꯅꯤ ꯍꯥꯏꯕꯅꯤ ꯑꯣ ꯆꯠꯂꯦꯀꯣ ꯚꯥꯅꯨꯁꯅꯥꯒꯤ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯁꯤꯂꯩꯕꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯥꯏꯗꯒꯤꯅꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯍꯤꯌꯥꯏꯁꯅꯥ ꯍꯧꯖꯤꯛ ꯍꯔꯥꯎ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯐꯣꯟ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯥꯁꯨ ꯐꯣꯟꯗꯨ ꯂꯥꯛꯑꯝꯃꯤ ꯈꯪꯗꯅꯕ ꯍꯥꯏꯅ ꯃꯨꯊꯠꯇꯨꯅ ꯊꯝꯂꯝꯃꯤ ꯅꯣꯡꯁꯥꯕꯅꯁꯨ ꯍꯥꯟꯅ ꯇꯧꯔꯛꯂꯨꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ ꯌꯥꯡꯒꯨꯏꯁꯅꯥ ꯃꯆꯟꯒꯤ ꯀꯥꯗ ꯆꯟ ꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯆꯤꯜꯂꯣ ꯆꯥꯛꯁꯨ ꯆꯥꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ ꯁꯪꯒꯣꯝꯗꯨ ꯂꯧꯗꯨꯅ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯆꯤꯡꯉꯒ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯦꯛꯖꯥꯝꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯋꯥꯕ ꯌꯥꯝ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦꯗꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤꯒꯗꯤ ꯇꯧꯅꯨꯀꯣ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯅꯝꯃ ꯌꯥꯡꯒꯣꯏꯁꯅꯥ ꯊꯛꯄ ꯂꯣꯏꯔꯕ ꯒ꯭ꯂꯥꯁꯇꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝꯗ ꯀꯣꯟꯅꯗꯨ ꯊꯝꯃꯝꯃꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯕꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨꯅ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯌꯥꯡꯒꯣꯏꯁꯅꯥꯅ ꯗꯗꯥꯕꯨ ꯍꯧꯖꯤꯛꯇ ꯐꯃꯨꯡꯗ ꯇꯨꯝꯍꯧꯗꯥꯏꯅꯦ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯆꯟ ꯆꯥꯛ ꯆꯥꯗꯕꯗꯨꯒꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯁꯦꯝꯕꯤꯔꯨꯕꯅꯤ ꯇꯨꯝꯍꯧꯔꯕ ꯍꯧꯖꯤꯛꯇꯤ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯕꯅꯤ ꯑꯣ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯪꯁꯨ ꯍꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯩꯐꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯨꯏꯖꯤꯡꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯑꯣꯈꯠꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯍꯪꯉꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯑꯩ ꯃꯣꯏꯗ ꯆꯠꯂꯨꯅꯤ ꯐꯣꯟꯗꯨ ꯊꯝꯂꯒ ꯌꯥꯡꯒꯣꯏꯁꯅꯥꯅ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩꯅꯦ ꯃꯤ ꯍꯥꯠꯂꯛꯀꯅꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯣꯡꯁꯥꯕꯗ ꯅꯨꯄꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦꯡꯉꯕꯣ ꯅꯥꯀꯟ ꯑꯃꯗꯅ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯍꯩ ꯑꯣꯛꯇꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯁ꯭ꯌꯥꯝꯄꯤꯀꯥꯗꯨ ꯀꯞꯁꯤꯟꯅꯩ ꯄ꯭ꯔꯃꯣꯗꯥꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯕꯨꯅꯦ ꯂꯧꯁꯟꯕꯤꯌꯨꯀꯣ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯨꯕꯩꯅꯣ ꯃꯥꯕꯨ ꯂꯧꯁꯟꯗꯣꯏꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯣꯏ ꯆꯨꯝꯃꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯗꯤ ꯌꯥꯔꯣꯏꯗꯦꯃ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯅꯣꯡꯁꯥꯕ ꯍꯤꯌꯥꯏꯁꯅꯥꯕꯨ ꯎꯔꯛꯏ ꯄꯥꯎꯁꯤ ꯃꯥ ꯇꯥꯈ꯭ꯔꯒꯅ ꯀꯔꯤ ꯑꯣꯏꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯤ ꯂꯣꯏꯖꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯔꯝ ꯆꯠꯇꯨ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯑꯩꯅ ꯑꯁꯤ ꯅꯨꯄꯤꯁꯤꯗ ꯈꯨꯠꯁꯤꯅꯐꯧꯅꯦ ꯊꯦꯡꯉꯝꯅꯤ ꯈꯜꯂꯤꯔꯣ ꯑꯩ ꯂꯥꯟꯗꯕꯅꯦ ꯚꯥꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅꯅꯣ ꯉꯔꯥꯡꯗꯣ ꯊꯕꯛ ꯋꯥꯕꯒ ꯀꯩꯒ ꯑꯩ ꯍꯤꯗꯥꯛ ꯈꯔꯕꯨꯗꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩ ꯇꯧꯕ ꯇꯥꯔꯒꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯖꯠ ꯊꯥꯕꯤ ꯈꯔ ꯄꯤꯊꯣꯛꯑꯒꯅꯦ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯁꯦ ꯃꯁꯛꯄꯨ ꯀꯌꯥꯝ ꯊꯤꯒꯦ ꯅꯪ ꯑꯣꯏ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯑꯗꯣ ꯅꯪ ꯌꯥꯏꯗ ꯐꯣꯟ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯄꯥꯏꯔꯛꯇꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯝꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦ ꯃꯣꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯥꯏꯕꯨ ꯆꯦꯟꯁꯤꯜꯂꯛꯎꯔꯥ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯩ ꯁꯤꯈ꯭ꯔꯣꯔꯥ ꯍꯨ ꯕꯣꯇꯜ ꯑꯃ ꯂꯩꯔꯛꯑꯣ ꯚꯥꯏ ꯂꯣꯏꯖꯤꯡꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯍꯦꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯁꯤ ꯅꯨꯡꯊꯤꯜꯗꯨ ꯄ꯭ꯔꯃꯣꯗ ꯍꯔꯥꯎꯅ ꯄꯥꯝꯖꯕ ꯃꯃꯧ ꯊꯤꯟꯗꯧꯔꯕꯅꯤ ꯍꯥꯏꯅ ꯈꯤꯡꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯂꯛꯑꯒ ꯅꯣꯡꯁꯥꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯅꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯆꯠꯁꯦ ꯄ꯭ꯔꯃꯣꯗꯥꯅ ꯑꯃꯨꯛ ꯏꯆꯥ ꯐꯥꯗꯣꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ
ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯟꯅꯕ ꯍꯣꯠꯅꯔꯝꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯅꯣꯡꯁꯥꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯁꯥꯕꯕꯨ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯐꯔ ꯀꯨꯏꯔꯦ ꯄꯨꯁꯟꯈꯤꯕꯗꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯔꯝ ꯇꯧꯔꯦ ꯍꯪꯐꯝꯁꯨ ꯂꯩꯇ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯈꯣꯏ ꯈꯔꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯉꯥꯏꯔꯒ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯂꯤ ꯃꯥꯏꯊꯣꯡ ꯑꯁꯨ ꯏꯁꯨꯛ ꯁꯨꯛꯊꯩ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯑꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯠꯅꯥꯗꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯅꯣꯡꯁꯥꯕꯁꯨ ꯃꯄꯥꯒ ꯃꯌꯥꯝꯕꯒꯅ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯊꯣꯔꯛꯂꯦ ꯂꯝꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯩ ꯌꯥꯏꯁꯅꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯐꯪꯗ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯨ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯐꯤꯉꯧ ꯁꯦꯠꯄ ꯁꯦꯠꯄꯤ ꯀꯌꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯒ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯂꯣꯏꯅꯃꯛ ꯁꯨꯅꯗꯤ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯌꯥꯎꯕꯗꯤ ꯎꯔꯝꯗꯦ ꯀꯣꯟꯅ ꯎꯔꯛꯂꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯨ ꯅꯣꯡꯁꯥꯕ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯍꯧꯒꯠꯂꯣ ꯁꯦ ꯗꯗꯥ ꯂꯥꯛꯑꯦ ꯑꯩ ꯂꯥꯜꯂꯦ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯁꯦ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯑꯩꯅ ꯅꯪ ꯃꯤꯔꯥꯏꯒꯦ ꯈꯟꯈꯤꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯁꯣꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ 이봉아, 이 자세 ꯄꯣꯊꯥꯖꯔꯁꯅꯤ ꯀꯧꯔꯨꯔꯅꯨ ꯔꯠꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯕꯦꯛ ꯄꯦꯛ ꯇꯧꯏ ꯄ꯭ꯔꯃꯣꯗꯥ ꯆꯪꯉꯛꯇꯨꯅ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯁꯥ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤꯅꯦ ꯌꯥꯝ ꯂꯥꯞꯅ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯧꯗꯨꯒꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯍꯧꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯌꯨꯝꯗꯒꯤ ꯄ꯭ꯔꯃꯣꯗꯥ ꯁꯨꯃꯥꯡ ꯐꯥꯎꯕ ꯇꯥꯟꯅꯔꯛꯇꯨꯅ ꯈꯥꯝꯃꯛꯏ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕ ꯇꯥꯔꯣꯏ ꯌꯥꯎꯅ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯂꯟꯊꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯄꯦꯟ ꯄꯦꯟꯗ ꯄꯥꯎꯗꯝꯐꯝ ꯑꯣꯏꯕ ꯆꯥꯟꯅꯖꯕꯤ ꯃꯥꯅ ꯑꯁꯨꯛ ꯂꯨꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯄꯦꯜꯍꯧꯗꯦ ꯌꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯂꯤꯁꯤꯕꯣ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯁꯥ ꯅꯊꯟꯇ ꯃꯥꯡꯍꯟꯖꯩꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯇꯥꯃꯣꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯏꯪꯗꯨꯅ ꯂꯩꯔꯤꯁꯤꯗꯤ ꯌꯥꯏ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯌꯥꯡꯒꯣꯏ ꯁꯅꯥꯍꯣꯏꯁꯨ ꯂꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯣꯏꯅ ꯀꯞꯅꯔꯦ ꯅꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯁꯤꯜꯍꯩꯕꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯩꯐꯥ ꯅꯣꯡꯁꯥꯕ ꯂꯥꯛꯑꯝꯕꯗꯨꯗ ꯋꯥꯁꯨ ꯍꯥꯏꯈꯤꯗꯦ ꯁꯥꯎꯁꯨ ꯁꯥꯎꯈꯤꯗꯦ ꯁꯥꯎꯔꯒ ꯃꯥꯒꯤ ꯃꯆꯜ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯀꯗꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯤ ꯂꯣꯏꯖꯤꯡ ꯅꯣꯡꯄꯣꯛꯉꯥꯟꯕꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯖꯤꯡꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯄ꯭ꯔꯃꯣꯗꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯇꯔ ꯃꯥꯏꯟꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯅꯣꯡꯄꯣꯛꯉꯥꯟꯕꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯄ꯭ꯔꯃꯣꯗꯥꯅꯤꯗꯅ ꯄꯥꯏꯌꯨ ꯂꯥꯎ ꯊꯥꯎ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯇꯥꯁꯦ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯍꯜꯂꯣ ꯍꯜꯂꯣ 이봉아 ꯂꯣꯏꯖꯤꯡ ꯑꯩꯈꯣꯏ 이봉어ꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯐꯥꯎꯅꯗꯦ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯤ ꯊꯦꯡꯅꯕꯗꯩ ꯊꯦꯡꯅꯗꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤꯅ ꯊꯣꯛꯈ꯭ꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯇꯧꯔ ꯌꯦꯡꯉ ꯍꯥꯏꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ ꯅꯣꯡꯄꯣꯛꯉꯥꯟꯕꯅ ꯀꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯐꯥꯅ ꯃꯅꯤꯡꯗꯒꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯂꯣꯏꯖꯤꯡꯒ ꯅꯣꯡꯄꯣꯛꯉꯥꯟꯕꯒꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ